ngasi ayuk phong wasi phong singdagi maru oiba paw khar khak lakhacharaga mayam da share tawzigay Rajnath China na India gi lam square kilometer lising kuntraga nipan khopsili China na India gi ngamkhai manungda Ladakh ki lam square kilometer lising kuntraga nipan rom khopsinduna lairi masi mamangda laibak ani gi marakta yanaduna khuyek pina khibe agreement ke adu thawoidabani haina Union Defense Minister Rajnath na phungdokre Lok Sabha ngasigi mifamda China na India gi ngamkhaida kai haurakpagi matangda statement ama piraduna mahakna haikhi haukiba sahi English ma samapan humpu go humdoida khuyek pinakiba boundary agreement ki makhada aranba mongda Pakistana China da POK gi saruktagi square kilometer lisingma ga samga marfu pithoke basu laikhrabane China na nauna lokshilakliba mafamsing asida makhoi gi masing yamlaba lanmi kyam thamjilakliba asisu haukiba sahi English mo samapan maudraga humdoi amadi English mo samapan maudraga tarukta laibak ani gi marakta yanakiba wafamsing adu wangbadin hensu makatarakli atopa paw manamo IM na Imphal Jiri lambi da namduna tax khonggatle Imphal Jiri bam National Highway kuntraga tareta matam sangna aki akhang yaudana ingna sikna pot puba truck sing satna ramlaba tungda haukiba tha khara asida Indonesian IM gi kadar sing phong na tholoktuna gari driver singdagi namduna puba thangma ngamdaba tax lo horakle Assam Rifles amasung Manipur Police na wathok asi karimata thoksabi gari chenba lepagi phibam lakle lambi asida satleba gari gi miyoi singa naknaba mafamdagi phangba paw gi likhul amana hai Imphal Jiribam National Highway kuntraga tareki mafam kaya marumda Indonesian IM na makhoi gi miyoi sing thadoklaga phong na sel khonggatpagi thabak chatharakpani hairi paw sin hai National District ki manung chanba Tupul Maruti Workshop Rengpangi mafam ahum mari nungba gi anoba petrol pump manak nungkaw khul manak amadi baraktagi sibinong phawgi marak asina NSM IM gi miyoi singna lambi asida satlib gari singdagi phong sel khaibgi thapak sathari haina paw asina makhatari satlib sai asigi haukiba July amada Government of the People Republic of Nagaland gi Auto Launcher Office tagi masigi secretary P Moibana thokiba order amagi matungina makhataba order ama thoktriba phawba none amadi Tamenglongdagi sada manga khudakta khongkatkadabani haina khangali masida palliba sada manga asi tax ni haina pawsna makhatari hairiba senpham adu headquarter gi office ta thigatnaba auto councillor Digai Gonmei amadi captain join khanganbagi wafam palli pawsna makhatana hai IM gi miyoi singaduna lambi asida satliba gari gi miyoi singdagi gari gi tax go down tax pigadabani haina demand tawri madugi senpham adu pidragana gari dagi potsai singthaba namduna potsai munbagi thabak sathari asiguma thawong sing asi lambi asida leiriba Assam Rifles Army CRPF amadi ASP ani leirabasu usinadana yengduna lei haina pawsna makhatari matam sangna sigumba ayet apan leitana aki tujungba phawdana gari satuna lakpani lambi asi mapung oiba miyamgi tangai phadaba polam kya puduna laklibane haukiba tha taruk taret asida Indonesian IM na namhaduna kian khanganbaga loinana sel khonggatpagi thabak chatharakpana gari gi miyoi sing lambi asida chatpada akiba phawre oirakliba phibam asi lengakna matam chana yengsinbiduna lambi asida akhanaba force thambiduna section thorong lokhatpagi tangai phadaba leire hiramasiga mari lainana Tamenglong amasum None district ki SP singlesu akanma pawtak piduna khulai paiba IM gi kadar sing asigi ka henba thabak thoram sing thingbiyu haina su poksisina makatarakli atopa paw manamo Manipur lingkhatpa NPP bu Conrad ki maral unthoknaba hotnaba laibak thibani thangmilian Manipur English mo samapan marfuga mapan laikhidraba ke Brajamohan Deb Sharma amasu mahaki marup mapang singda lingkhatkiba National People Party NPP bu laikhidraba Purano Sangmana lingkhatpadawna uhallaga Conrad ke Sangma amasu mahaki imung manungi maral matung uhalakpa asi laibak thibani amasu Manipur miyamda karemnabane loinana NPP Manipur State President khanbagi matangda Conrad ke Sangmana September 16 da pangthokiba pawgi mifamda phungdokiba wafam adu sanaba yaroi haina party asigi state president ni hairiba thangmilian kipgena thokpa sirol aman su phungdorakli latest oiba pawda unlock for college makhatana thingkhigani EM lepa leitana hengalakliba COVID-19 gi laiset asi laksinduna thamnabagi damak leba asigi mafam punamakta leiriba school college punamak thingkhigani haina education minister Ramesh Ukhriyana phungdokre haukiba Mars ki aroiba sayolgi school college sing thong londuna lairakpa maram oiduna mai masin gi lamda chauna amangbo hele
Indiana Unlock 4 gi thabak thoramsing lauthoknanaba sem sare Union Home Ministry na mangjongna Unlock 4 gi guidelines sing thokpa train sing metro sing bus sing public transport sing tangkak naina hangdoknaba khankhre masiga loinana school college sing su hangdoktuna mairoi sing na makhoi gi oja sing da tathok tosin tawnaba yagani haina phungdokkiba laikhrabane pau sina makhata na hai aduma pu lebak asida COVID-19 virus ki casing yamna sathina hengalakpa maram sina lebak asida lairib school college khudima September 13 phawba hangdana ba warep lawre warep asi unlock 4 da yawre hari Union Health Ministry na hokiba September 9 na thokiba standard operating procedure dadi school sing saru khara hangdoklaga class 9 digi 12 phawba tamliba mahairoi sing mama mapa gi yathang yawrag school la laktuna oja sing gi guidance loba yankibane maduga mari lainana SOP amasu mangjongna thokrabane SOP aduda school college ki oja sing amadi staff sing tangkhai kaga dabani haina phongdokpa laiki masiga loinana mahairoi sing social distancing kanglon ngang school manung da lehengadabane face mask upa amasung khutsa hamnanaba hand sanitizer na singma mafam sabada yenglaga thamnanaba khangankiba laikibane center gi yathang adugi matungin school kharadi hangnanaba tharang tarurabane hena su phongdorakli atopa paw amanamo police amadi miyamna mahak pukanbi khibane advocate Nazima Saliba tha sigi taramatoi da hokiba irai numit ki numidang da RTI hando u yadi hena lambi da thatlaga hatkani hena attack torokiba adugi matang da uruptagi zalim allies khaling kauba amana ngarang phungdokiba wafam sing adu aranba madi yumpham yawdoba ngaktane thawdo adura mak police amasum miyamna kanbi khibani hena advocate Nazimana phungdokre Urupta laiba mahaki mayumna ngasi pawmi kharaga unabda advocate Nazimana hai saliba tha sigi tara hokiba sagol sun numiki numidangda zalim hairiba miwe sina RTI tharibadu handu u haina akan wafam kya sijina duna hairamki nongalaga imphal gi khyathong da laiba chamber dagi halakpagi lambida zalimna luchingba miwe kunlom na lambida thatlaga hat kani haina kya lakhi masida sunatana mahak po hat pada sangba sel khudima puthokane haina laukhi mathamaduda laikai gi miam amadi irirbung police ki team ama laktuna mahak pukanbi khibene advocate Nazimana makhata na high people right protection committee ki secretary Wahidur Rahman busu miam da lan uhanna bu hotna rakpasi yamna lebak thibene miyam gi yaifana bu dama RTI gi mateng lawduna asengba khangna bu hotna bada politics ki wafam pusilak pa sisu yamna lebak thibene mapalong gi yamna ningba kainingai oiraba maruiba pawama tabra sanggoiningai oiraba pawmani Monjabita khulai pai besingna Maphi Settaba Nupi ama hatokpadagi wathok oinare Monjabi ki gas marang kaina phangba Cabo Delgado province da army uniform set nupa singna Maphi amata yaudaba nupi ama lambida Licheina kanduna phuraba matungda Nongmei Round Kaya marum kapsinduna hatokibagi yamna thamoi sokpa video ama viral satkraba matungda Monjabi authority na investigation sathagani haina thajaba pikre Defense Ministry na footage adu yamna tamthiba masak amani haina phungdokki amasum kadai phawba achumbano haiba khangdokna ba hotnagani haina khanganki writers group singnasu miharpagi thawdo adu kana yaningda ba phungdokki Mozambique ta hawkiba sei ahum sida Islamic militant group Al-Shabaab ka akan balan sukna duna lakli militant sing nam thanaba hotnabada army na miyoibigi hak khungaw nei haibigi charge kya mayoknari sarkar de sigumba charge si reject tawduna lakpane writers group kayana share tawnakiba minute anigi oiba video amada army uniform set panupa kayana Maphi amata yaudaba nupi ama lambida koisilaga makokta amasung masada Licheina kansinki makhoigi maraktigi amana Portuguese marola lambi mataida hatou haibisu taki nupa sing aduna mahak Al-Shabaab ki minatra haina lokshin busu taki Al-Shabaab hairiba jihadi group as English aniga tara hauna Mozambique sarkar gi mayokta lan hoduna lakpani New York the base tawba human rights watch ki official zenaida Masadona mihatpagi thawdo asigi matangda investigation sathagadabani hana dabi tawki mihatpagi thawsil adu army na sathaba oiramlabadi mi singi marakta thajaba ngamdaba ama sagatuna lalhaubagi irang hene kankhalakani haina Masadona haiki Al-Shabaab natragana Naharul hairaga khangnaba group asi Islamic agenda oiba militant group oirabasu lebak asida thabak phangdaba mikhalda namthak tawba corruption amasum atai hingsagi thawsil kyada ningba kainabadagi semgalakriba group amasu oiri hena pokshi isina makhatarakli Roshilakpada Manipur da thokpa thawdo am khatang mayam da share tawjaramge police constable ama kidnap tawnaba hotnaramba miyoi mari miyamna pharaga police da sinakre
Manipur Police ki Constable ama miyoi marina kidnap taunaba hotnarambadagi laikai club ki thaumisingna thengnabadagi kalhaure senariba miyoising aduna miyamna pharaga police ta sinakre makoina tonglakpa car adusu miyam sangduna thugaikre kidnapper sing adu kanano haiba chapsana masak khangdre adubo drug sizinaba miyoising oiramgadra haina singnare thaudo asing asi nungtul pung manga makhairam taba matamna Thawal district Thawal police station ki manung senba lamding khumantem laikai amasum sangai yungphamga lonaba mafamda thokibane kidnapper sing adugi makhuttagi rescue ta horba police constable asi khongjom police station da posting tabane ngasi duty loiraga civil dress ta mayumda halakpada thokdok adu thokibane constable asi bu kidnap tawnaba hotnarambadagi miyamna pharaga police sinakraba sing aduna salungpham mayai lekai digi maibam Vladimir Allies thoiba masum sinam Suraskanta usoi pokpui mayai lekai digi sumrai lapam Bishonat Sharma si kunga mathoy apokpa parikit amasum ori pokta khelamam laikai digi thangsabam Deepak sai nifuga mathoy apokpa Brajendra kawe miyamna akai atoi thokan khraba kidnapper sing aduna tonglakhiba Sejendra Bit car aduna MN1G6564 ne miyoi sing asidigi toigan amasu phangle ransom gi damak pharibra natragana constable adugi masada yaw sel na singba munnaba pharibra haibita hujik phawbigi oina khangma ngamdre miyoi sing adu drug sizinaba oiramba yai singnari ngasi gi thawdo adu laiwa lamdingi makedigi yamna kan yaningdu phungdoragli thank you